मैम अखोइना हौजिक लेजरिबा फमसी हप्ता कांगजेबुंग पैलेस कंपाउंडनी अदुगा अखोइना ngasi लाक्जरिबसी हौजिक हौजिक पांगथोकलिबा निंगथम कैथेल एक्सपो 2026 हाइना मिंथोनजबा सिदा लाक्जबनी अदुगा मसी 2 जनवरी 2026 तगिना 30 जनवरी 2026 पु पांगथोकनी मसी ख्वाइदगी अखोइना हाइदी मसीदा अपॉर्चुनिटी पिरिजे IDP अमदी पर्सन्स विथ डिसेबिलिटी पर्सन सिंगदनी मैम अदुदी मनुंग चंगागा यंगमिनराजी sister kan thai sister oi sida Mela mo lakpidira sister ki min kai kauge Russia sister de ai Himansi kai lam de gi oidino akoi lamphel de gi ado si Mela da haidi sister wa khanda haidi nungai gani haina khanbi bra kaman khanbi ge nungai do male adum yengwada ado sister oi je kana kana lakpi ge akoi aina mane akoi papa ne inang nupi ani ne aduga mama ga aduga inang nupi amgi mama ga ado sister oi na sai haidi ing bujida ko la ko haidi sa da haidi sum kai phawi ge as ing bujida ne ko ingum la kum nungai gum ena haidi ing inge ado si hoi hoi yang wa ba sina ta bi ing toraga hoi haidi sida pangthok le je disabled person sing ju yaw re hai ko da gi de khoi relief camp da lai ba sing ju yaw re hai ko ado haidi store nungai gani haina khanjai ko hoi sister hoi ju nungai yeng biro thank you hoi thank you Mela yang mulak ni je. Posai lebih le bana tak lak tengah riba. Bukan cara yang mesti kita sasingna. Inge ko. Ado hai ni se handaki Mela de. Ako na hai disabled person sing adagi di ako di relief camp dalai person sing mo yaw hai ko ako na tahu. Adong na berak ni ba? Gari macam amati gari ka choge. Ini ni ako simjala yang thing. Sister di ming di kai kau ke? Amati pergi mobile loina na. Nungai Mela jeng kiro. Thank you. Ekoi sister wari ngai sana jaba ya da. Wari ngai sana jaba ya da. Yai kai dor akhoi je story collection gi ma kai tagi laksa bane ba ko ado sister ni gi ming la thum thai bi ba kana ne ai ma ni isa nu pi ne ba ko akhoi ne kana de gi thangmai ban cover bam lai kai ado sister je haidi posai lai bi ra ba tra gi yeng ba hodri ba ho da ngai ado class ya ka bi ra ge class 8 angang ori ko haidi yeng wa de an ma ha ka ado se injil e ko ado haidi sida lai je haidi wakhal da kamai pharo ga lakpi bino nungai ga dum lai da ado sida handak se haidi akhoi gi disabled person sing adagi di IDP je sida anamana akhoi focus pi hai gum ta jai ba ko haidi moi gi tong an stall hang ya gum ta ado moi da gi di kamai na pot lai bi dora lai ge na khan haidi mo khoi ko lan jina mara mo ra ga moi ju mo kai lai tra haidi ko sum mama haidi covid lai gre covid tuna mioi ka am ju awa ba pi gre ta na adi matung da lan amuk la lan jina haidi mioi ka mai mayum ma kai lai ta ba do helle ba na sister ju ya ga moi da haidi support to biyo ba hoi thank you sister an nungai jare brother nga wari sina jaga da khoi je story collection gi ma kai tagi laksa bane ba ado brother gi ming lai tham ta yu ba ai mi ke se ko lai tham de ai no thong de ado brother je pot lai bi ra ba na tagi yeng ba ho la ba tangai ba chang tangai ke chang ta ado handak ki store je akhoi na sum taja ba da IDP person adagi di displaced person sing moi anam haidi moi gi store ju hang gani ai ta jai ba ko adu do moi dagi pot se lai bi do ra ka ta ura da khan gi ge haidi ko moi pa ai na pam yaw de dum ho haidi sum moi ju tang thauna happy je ba haidi lan jina mara moi ra ga moi je mayum ma kai lai ta na relief camp da wana haidi wana lai ri bane ko ji aduna ya ga di moi gi ju ma teng pang bi moi ju pung ning thau ga pi wa ai tare ba ja hoi nungai je ba da ko chine ba thank you sister nga wari chine ja ba ga da wari chine ja ba ga da khoi je story collection gi ma kai tagi laksa bane ba ko ado sister gi ming lai hom ta bi ba baby toy ke chuma yo sing jam mai de wai de masina isan pi odra na te ina pi de
ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯄꯣꯠ ꯂꯩꯕ ꯂꯣꯏꯕꯤꯔꯕ ꯂꯣꯏꯗ꯭ꯔꯤ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯪꯁꯨ ꯏꯪꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ IDP ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯁ꯭ꯇꯣꯜ ꯐꯝꯃꯦ ꯍꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯩꯕꯤꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯈꯣꯏꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯣꯚꯤꯗ ꯂꯩꯈ꯭ꯔꯦꯀꯣ ꯀꯣꯚꯤꯗ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯟ ꯑꯃꯨꯛ ꯂꯥꯛꯁꯟꯗꯅ ꯃꯤꯑꯣꯏ ꯍꯥꯏꯗꯤ ꯀꯣꯚꯤꯗꯇꯨꯅ ꯄꯩꯁꯥꯒꯤ ꯂꯝꯕꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯍꯟꯊꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯃꯤꯑꯣꯏ ꯍꯥꯏꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯍꯟꯗꯕ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦꯗꯅ ꯑꯗꯨꯅ ꯃꯈꯣꯏ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯁꯤꯁꯇꯔ ꯋꯥꯔꯤ ꯌꯥꯁꯜꯂꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯥꯏꯔꯝꯗꯒꯦ ꯃꯤꯡꯗꯤ ꯀꯣꯁꯤꯃꯥ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯂꯥꯛꯄꯗ ꯉꯥꯏꯕꯤꯔꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯄꯣꯠ ꯆꯩꯗꯤ ꯂꯩꯕꯤꯗ꯭ꯔꯤꯕ ꯂꯩꯔꯦ ꯀꯩ ꯄꯣꯠ ꯆꯩ ꯂꯩꯕꯤꯔꯒꯦ ꯑꯗꯨꯝ ꯏꯁꯄꯦꯛꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯁꯤꯁꯇꯔ ꯂꯥꯛꯄꯗꯤ ꯃꯃꯥ ꯈꯣꯏꯒ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔꯒ ꯉꯁꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯏꯅꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯦ ꯕ꯭ꯔꯗꯔ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯣꯏꯍꯟꯕ ꯊꯥꯡꯃꯩꯕꯟ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯩꯕꯤꯔꯕ ꯂꯩꯕꯤꯗ꯭ꯔꯤꯕ ꯑꯅꯤ ꯂꯩꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯦꯂꯥ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯃꯐꯝ ꯆꯥꯏ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯍꯥꯏꯗꯤꯀꯣ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯔꯤ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯤ ꯋꯥꯈꯜꯗ ꯑꯩꯗꯣ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯈꯪꯗ꯭ꯔꯤꯕ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯒ꯭ꯔꯥꯎꯟ ꯌꯦꯡꯉꯨꯔꯒꯗꯤ ꯈꯪꯕ ꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯍꯟꯗꯛꯁꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯣꯏꯒꯤꯁꯨ ꯁ꯭ꯇꯣꯜꯁꯦ ꯍꯥꯡꯉꯦ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯗꯤ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯂꯩꯕꯤꯔꯣꯏꯗ꯭ꯔꯣ ꯃꯣꯏꯅ ꯌꯣꯟꯕꯁꯦ ꯑꯩ ꯎꯔꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩ ꯍꯣꯏ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗꯅꯦ ꯃꯈꯣꯏꯁꯦ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯋꯥꯅ ꯂꯩꯖꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯅꯍꯥꯟꯁꯨ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯃꯣꯏꯒꯤ ꯁ꯭ꯇꯣꯜꯒꯨꯝꯕ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨ ꯌꯥꯏ ꯈꯜꯂꯦ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯗꯒꯤ ꯈꯔ ꯏꯟꯀꯝ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯟꯗꯛꯀꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯏꯃꯣꯏꯅꯨꯒ ꯐꯪꯖꯜꯂꯕꯅꯤꯅ ꯑꯗꯨꯝ ꯌꯨꯝꯗ ꯇꯧꯔꯦꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯥꯡꯗ꯭ꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯤꯔꯛꯄ ꯇꯥꯖꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯍꯤꯁꯦ ꯌꯧꯔꯦꯗꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯃꯦꯁꯦꯖ ꯑꯃ ꯊꯝꯕꯤꯌꯨꯅꯦ 2026 ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯣ ꯁ꯭ꯄꯦꯁꯦꯜ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯏꯗꯤ ꯀꯟꯐ꯭ꯂꯤꯛꯀꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯄꯤꯁ ꯄꯨꯔꯛꯑꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯇꯤꯁ ꯃꯇꯨꯝ ꯀꯧꯋꯦ ꯂꯩꯐꯝꯅ ꯌꯨꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯤ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯁꯤꯗ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯑꯣꯏꯗꯣꯏꯔꯥ ꯃꯦꯂꯥ ꯑꯃ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯌꯦꯡꯕꯤꯔꯕ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯀꯩꯝ ꯂꯣꯏ ꯇꯧꯔꯦ ꯇꯣꯔꯥꯅ ꯑꯗꯨꯒ ꯑꯁꯤꯒꯤ ꯒ꯭ꯂꯥꯁ ꯌꯣꯟꯈꯠꯂꯒ ꯊꯝꯕꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯁꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯂꯥꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯟꯕꯤꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯅꯦ ꯍꯟꯗꯛꯁꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯅ ꯇꯥꯖꯩꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯍꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯒꯅꯤ ꯀꯩꯒꯤ ꯇꯧꯔꯤ ꯍꯣꯏ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯀꯣꯚꯤꯗ ꯂꯩꯈ꯭ꯔꯦꯀꯣ ꯀꯣꯚꯤꯗꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯩꯊꯦꯡꯄꯤꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯥꯛꯁꯟꯈ꯭ꯔꯦ ꯂꯥꯟꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯕ ꯍꯥꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯅ ꯃꯣꯏꯁꯦ ꯑꯋꯥꯕ ꯇꯥꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯣꯏꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔꯒ ꯉꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯈ꯭ꯔꯤꯁꯇꯤꯅꯥ ꯀꯧꯋꯦ ꯂꯩꯐꯝ ꯃꯣꯟꯖꯣꯟꯗꯨꯗꯒꯤ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯌꯦꯡꯕ ꯂꯥꯛꯄꯗ ꯉꯥꯏꯕꯤꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯪꯁꯨ ꯏꯪꯉꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯇꯔꯅ ꯁꯤꯗ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯒꯤ ꯈꯪꯉꯒ ꯂꯥꯛꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯤꯔꯤꯅꯣ ꯑꯩꯈꯣꯏ ꯗꯗꯥꯅ ꯍꯥꯏꯔꯛꯄ ꯃꯦꯂꯥ ꯇꯧꯔꯤ ꯌꯦꯡꯉꯨꯁꯦꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯧꯔꯝ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯟꯗꯛ ꯄꯥꯡꯊꯣꯛꯏꯕ ꯃꯦꯂꯥꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯈꯪꯗꯦꯗ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯈꯟꯕꯤꯔꯕ꯭ꯔꯥꯕ
ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯋꯥ ꯉꯥꯡꯇꯪ ꯍꯩꯇꯕ ꯍꯣꯏ ꯁꯤꯁꯇꯔꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯣꯂꯤꯟ ꯑꯗꯣ ꯂꯩꯐꯝꯅ ꯃꯣꯏꯔꯥꯡꯈꯣꯝ ꯃꯈꯥ ꯂꯣꯛꯂꯥꯎꯕꯨꯡ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯒ ꯂꯥꯛꯄꯤꯕꯅꯣ ꯏꯟꯁꯇꯥꯗ ꯊꯦꯡꯅꯕ ꯑꯗꯨꯗꯨꯗ ꯑꯩꯁꯨ ꯂꯥꯛꯆꯔꯕ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯀꯌꯥꯝ ꯂꯩꯕꯤꯔꯒꯦ ꯄꯣꯠ ꯆꯩꯁꯦ ꯂꯩꯒꯦ ꯇꯧꯔꯤ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏ ꯂꯥꯛꯄꯁꯦ ꯃꯤ ꯀꯌꯥ ꯂꯥꯛꯀꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯅꯦ ꯏꯅꯥꯎꯅꯨꯄꯤꯅꯦ ꯑꯩꯒ ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯈꯩꯁꯨ ꯃꯣꯏꯒꯤ ꯁ꯭ꯇꯣꯜ ꯇꯣꯉꯥꯟꯅ ꯍꯥꯡꯉꯦ ꯍꯥꯏꯕ ꯇꯥꯖꯩꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯣꯏꯁꯦ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯒꯤ ꯄꯣꯠ ꯆꯩꯁꯦ ꯂꯩꯔꯒ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯅꯤꯇꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯗꯨ ꯂꯩꯐꯝꯗꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯂꯥꯛꯄꯤꯕꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯁ꯭ꯇꯣꯜꯗꯤ ꯀꯌꯥꯝ ꯌꯦꯡꯕꯤꯔꯒꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯥꯏꯗꯤꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕꯤꯕꯒꯦ ꯍꯥꯏꯗꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗꯅꯦ ꯁꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯂꯩꯕꯤꯕꯒꯦꯕ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖ ꯌꯥꯗ꯭ꯔꯥ ꯌꯥꯅꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡ ꯑꯦꯃꯤ ꯂꯩꯐꯝꯗꯤ ꯂꯩꯐꯝꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯁꯤꯗ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯈꯣꯏꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯅꯨꯡꯉꯥꯏꯕꯗꯨꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯛꯄꯅꯣ ꯍꯥꯏꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗ ꯈꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯔꯕꯅꯤꯅ ꯃꯦꯂꯥꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯅꯛꯑꯕꯅꯤꯅ ꯆꯠꯅꯤꯡꯕ ꯐꯥꯎꯋꯦꯕ ꯑꯗꯨꯗꯨꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯏꯪꯕꯗꯤ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯏꯪꯕꯗꯤ ꯐꯥꯎꯋꯦ ꯐꯣꯇꯣ ꯅꯝꯕꯩ ꯉꯥꯛꯇꯪ ꯂꯧꯊꯣꯛꯎꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗꯅꯦ ꯀꯔꯤ ꯍꯦꯟꯅ ꯍꯥꯞꯄꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯁꯤꯗ ꯋꯥꯠꯄꯁꯦ ꯀꯦꯝꯕꯨꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯇꯤꯀꯦꯠꯁꯤꯁꯨ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯀꯣ ꯑꯗꯨꯒ ꯔꯥꯏꯠꯁꯤꯁꯨ ꯀꯩꯁꯨ ꯄꯩꯁꯥ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯁꯨ ꯁꯤꯗ ꯍꯥꯏꯗꯤ ꯑꯋꯥꯠꯄꯗꯤ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯊꯥꯗꯕꯤ ꯈꯣꯠꯊꯕꯤꯗꯨꯗꯤ ꯑꯃꯨꯛ ꯌꯥꯎꯗꯕꯗꯨꯗ ꯈꯤꯇꯪꯕꯨꯗꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯔꯦꯗꯅ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯇꯩꯒꯤ ꯃꯦꯂꯥꯒ ꯍꯥꯏꯔꯗꯤ ꯃꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯁꯨ ꯔꯥꯏꯠꯇꯨꯗꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯗꯨꯝ ꯑꯣꯏꯕ ꯑꯇꯩꯗꯅ ꯔꯥꯏꯠꯇꯨ ꯆꯥꯝꯃ ꯑꯣꯏꯔꯒ ꯁꯤꯗꯅ ꯑꯃꯨꯛ ꯌꯥꯡꯈꯩꯗ ꯃꯤꯅ ꯑꯦꯐꯣꯔꯠ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯇꯧꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯨꯒ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯌꯨꯅꯦ ꯍꯥꯏꯗꯤꯅꯦ ꯍꯧꯖꯤꯛꯁꯦ 2026 ꯑꯣꯏꯔꯦꯗꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯍꯣꯏ ꯀꯩ ꯍꯥꯏꯅꯤ ꯂꯥꯟ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯕꯅꯤꯅꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯗ ꯂꯥꯛꯇꯅ ꯈꯣꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯗꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯩꯁꯨꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯨ ꯑꯣꯏꯗꯕꯅꯤꯅꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯂꯥꯛꯑꯣ ꯀꯩ ꯋꯥꯔꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯄꯨꯟꯅ ꯑꯗꯨꯝ ꯁꯥꯟꯅꯔꯁꯨ ꯌꯥꯅꯤꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯁ꯭ꯔꯤꯁꯇꯤ ꯑꯩꯒꯤꯅꯦ ꯑꯩꯅ ꯄ꯭ꯔꯤꯌꯥ ꯂꯩꯐꯝꯗꯤ ꯅꯣꯔꯠ ꯏꯁ ꯁꯤꯗꯒꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕꯤꯔꯒꯦ ꯑꯩꯅ 9 ꯀꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯅꯣ ꯑꯩꯅ RK ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯁꯤꯗ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯤꯕꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯀꯩ ꯈꯜꯂꯒ ꯂꯥꯛꯄꯤꯕꯅꯣ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯥꯏꯗꯒꯨꯝꯕ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯂꯥꯛꯄ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯛꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯇꯔ ꯑꯅꯤꯁꯦ ꯑꯗꯣ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯨ ꯌꯥꯝ ꯐꯖꯩ ꯃꯦꯀꯞꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯕꯅꯣ ꯈꯪꯗꯦ ꯀꯥꯎꯔꯦ ꯀꯨꯏꯔꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯃꯦꯀꯞꯁꯤꯗꯤ ꯀꯩ ꯕ꯭ꯔꯥꯟ ꯁꯤꯖꯤꯟꯅꯕꯤꯒꯦ ꯃꯦꯀꯞꯇꯣ ꯂꯣꯏ ꯃꯤꯛꯁ ꯗꯣꯠ ꯑꯦꯟ ꯀꯤꯒꯤꯁꯨ ꯌꯥꯎꯔꯦ ꯁꯟꯁꯀ꯭ꯔꯤꯟꯒꯨꯝꯕ ꯑꯗꯨꯒ ꯃꯦꯀꯞꯇ ꯂꯤꯞꯁꯇꯤꯛꯇꯅ ꯑꯗꯨꯁꯨ ꯂꯣꯏ ꯁꯨꯔꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯂꯥꯁꯦ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯄꯥꯡꯊꯣꯛꯑꯦꯅꯗꯤ ꯈꯟꯖꯩꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯗꯤ ꯀꯩ ꯈꯟꯕꯤꯕꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ
ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯈꯔ ꯑꯗꯨꯒ ꯑꯃ ꯃꯔꯃꯦꯠ ꯀꯌꯥꯝ ꯍꯥꯞꯅꯤ ꯃꯔꯃꯦꯠꯀꯤ ꯂꯥꯏꯐ ꯁꯣ ꯇꯧꯅꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯥꯞꯄꯛꯇꯕꯗꯨꯗ ꯊꯋꯥꯏ ꯀꯥꯏꯌꯦꯕ ꯍꯣꯏ ꯑꯗꯣ ꯃꯣꯏꯁꯨ ꯍꯥꯞꯆꯔꯛꯀꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯃꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤꯁꯤꯡꯗꯒꯤꯁꯨ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯁ꯭ꯇꯣꯜ ꯍꯥꯡꯉꯦ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯗꯤ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯇꯧꯋꯤ ꯍꯣꯏ ꯍꯥꯏꯗꯤ ꯂꯥꯟꯅ ꯋꯥꯔꯨꯔꯕꯅꯤꯅ ꯃꯣꯏ ꯁꯤꯁꯇꯔ ꯍꯣꯏꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ Sister, wari nga sana lang. Sister, ano yung minglay from tayo ne? ꯑꯋꯥꯡꯕꯤꯁ ꯁꯤ ꯑꯋꯥꯡꯕꯤꯁ Sister gidi. ꯑꯩꯅ ꯃꯣꯁꯂꯤ ꯀꯕꯣꯛ ꯂꯩꯀꯥꯏꯗꯒꯤ Ado, sister ano yung klase ya kabirage? ꯑꯩꯅ ꯗ꯭ꯔꯣꯞ ꯑꯩꯅ 9 Kay school tambirino. ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯇꯝꯕꯅꯤ ꯑꯩꯅ RK ꯁꯅꯥꯇꯣꯝꯕꯤ Ado, may layang lakpo da ngay biri ba kyang pirage? ꯀꯨꯏꯔꯦ ꯑꯗꯨꯝ ꯄꯨꯡ 3ꯗꯩ ꯂꯥꯛꯄꯅꯤ Ado, stall ano ba siya? Loy magyeng bira ba kung tawag? ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯑꯄꯥꯝꯕꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯂꯩꯗꯤ ꯂꯩꯅꯤꯡꯉꯦ ꯑꯗꯣ Hoy. Ado, sister, handaki melaje nungaibira. ꯑꯗꯨꯝ ꯅꯨꯡꯉꯥꯏ Ado, haidi sidagi hena kari hapsalagadi nungaini hena khanbibage. ꯃꯔꯃꯦꯠ ꯀꯩꯀꯥꯁꯨ ꯍꯥꯞꯅꯤ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯍꯥꯄꯛꯈꯤꯗꯧ ꯃꯥꯜꯂꯦꯀꯣꯅ ꯑꯗꯩ ꯀꯣꯟꯀꯔꯠꯀꯨꯝꯕꯁꯨ Ado, sister ani saksi am phajai ko. Ado, dress se kadai dagi lebibage. ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯑꯗꯨꯝ ꯂꯩꯕꯅꯤ Ado, makeup ti kai dagi lebibage. ꯃꯥꯔꯁꯇꯒꯤ Ado, kay brand oidono? ꯍꯥ Kay brand oige? ꯃꯥꯔꯁ ꯀꯣꯁꯃꯦꯇꯤꯛ Ado, price ti kyang kapige. ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏ Sister hoy kwai dai pamjaba color je kay oidono? ꯀꯂꯔ ꯑꯩꯒꯤꯗꯤ ꯂꯦꯚꯦꯟꯗꯔ Sumide. ꯑꯩ ꯈꯪꯗꯦ Kay nga apama lai tawra. ꯀꯂꯔ ꯑꯗꯨꯝ ꯕ꯭ꯂꯦꯛ ꯋꯥꯏꯠ Black se kay gina pamje. Black se phatte di hainai ko na pini pamja. ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯃꯦ Hoy ado nungaje sister ani ju haidi ko. Hoy se satra ju obirimna tunggi pusida kana hona duna mai pakpa mi amamam oina bu hona biwan thamjare khogi makai dagi.